Good morning. Good morning. Good morning. Good morning, Diamond. Good morning. Good morning, Diamond. Adom na tabiri channel asi 91.2 MHz da sandok chariba Manipur ki ihan hanba adugumlaba community radio service ke Good morning, Diamond gi program ne program asigi kuthangda nungtigi phongni ba paw se khana nainaba amadi miyam gi pungning da phawbirapa pungning gi wakhalon bu aikoi mayam khana naina duna tanaminabagi adugumlaba akhanaba program Hauzik Lexere adom gi damakta Diamond Radio na sandok chari Good morning, Diamond. Good morning. Good morning. Good morning, Diamond. Good morning. Ahan bamaktada Good Morning Diamond gi thaurom tabiriba singbu Pusparani Laisramna taram noksari Housing nukti gi phongliba pause singdagi lokthok jaba maru oiba pausing miyamda pijari Ngasi ay faraba kalen gitara ni panipan ba English sing ani kun gama thoi me gitari kun gama pan thangjinamit asigi ahan bada maru oi papaw District Taret ki curfew jun gi tarik tara mathoi faw ba sangdok le positive case satet ka kunthra ni thoi thengna khre mioi tara humdoi laikidre Class 12 ki exam cancel tawnana bagi petition Supreme Court na khanaragani haire Myanmar dagi lanjelakpasing COVID ka mari lainana siba yaure haiba wafam CCM na phongdorakle Moirang MLA gi Local Area Development Fund lana sizinare hairubagi police na phajin khiba MKPF ki mioi ko na bel da thadokre Naha ama case ahumda foreman arrest tawkre haidi Angang singi maragtasu positive case sing yaurakpagi sang hengalakpana maram oiraduna sahi tara manga gi makhada laiba angang singi phamung marifu leigadaba dedicated COVID hospital ama athuba matamda leiragani haina chief minister na phongdokre Nahan numidang pung tara makhairom tarakpada More da laiba BJP Scheduled Tribe Morcha gi Vice President Jamkholet Khongsai gi mayumda sakhangdaba singna nomai kapsilam le hairi Haukiba kumza English ani tara taruk tagi haudaklaga mathangi kumza English ani kungani thoigi jun tha phawbugi manungda loisinana bagi pandam thamduna chatharakliba Imphal dagi Kangchup phawraga Tamenglong phawbugi lambi sembagi thabak sing Hauzik phawbada sada kunga mari dagi hena machi lenghan bangamdriba asinadi lambi asi loisinana bagi thamkiba target asigi manungda mapung phana semba loisinba ngamgadra haibagi wahang lakle
ꯒꯥꯔꯤꯁꯤꯡꯗꯒꯤ ꯁꯦꯜ ꯂꯧꯕꯗ ꯄꯨꯂꯤꯁꯁꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯩꯉꯥꯛꯀꯤ ꯃꯍꯩꯁꯪꯗ ꯂꯅꯥꯏ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯅ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔ ꯍꯥꯡꯗꯣꯛꯂꯝꯂꯦ ꯍꯥꯏꯅ MSFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯃꯗꯤ ꯌꯣꯟꯐꯝ ꯂꯩꯇꯕꯗꯒꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯐꯥꯔꯝ ꯇꯧꯔꯤꯕꯁꯤꯡ ꯅꯤꯡꯍꯟꯅꯕ ꯄꯣꯛꯂꯦ꯫ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯁꯟꯗꯣꯛꯅ ꯃꯤꯌꯥꯝꯗ ꯄꯤꯖꯔꯤ꯫ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯅꯍꯥꯟ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯗ ꯀꯣꯚꯤꯗ-19 ꯁꯦꯀꯦꯟ ꯋꯦꯚꯀꯤ ꯃꯥꯌꯣꯛꯇ ꯂꯧꯈꯠꯂꯛꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯃꯊꯪ ꯊꯥꯒꯤ ꯇꯥꯔꯤꯛ 30 ꯐꯥꯎꯕ ꯆꯠꯊꯈꯤꯒꯗꯕꯅꯤ ꯍꯥꯏꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤꯒꯤ ꯁ꯭ꯇꯦꯠ ꯑꯦꯖꯨꯀꯦꯇꯤꯚ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯄꯔꯁꯟ ꯗꯣꯛꯇꯔ ꯔꯥꯖꯦꯁ ꯀꯨꯃꯥꯔꯅ ꯊꯥꯗꯣꯔꯛꯄ ꯑꯣꯔꯗꯔ ꯑꯃꯗ ꯗꯤꯁꯇ꯭ꯔꯤꯛ 8ꯇ ꯊꯝꯂꯛꯈꯤꯕ ꯀꯥꯔꯐ꯭ꯌꯨ ꯃꯊꯪ ꯊꯥꯒꯤ ꯇꯥꯔꯤꯛ 11 ꯐꯥꯎꯕ ꯅꯨꯃꯤꯠ 14ꯅꯤꯒꯤ ꯑꯣꯏꯅ ꯁꯥꯡꯗꯣꯛꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯉꯔꯥꯡꯒꯤ ꯑꯣꯏꯅ ꯄꯣꯖꯤꯇꯤꯚ ꯀꯦꯁ 892 ꯊꯦꯡꯅꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 19ꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯑꯣꯔꯗꯔ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯦꯟꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯈꯔꯒꯤ ꯅꯠꯇꯅ ꯏꯝꯐꯥꯜ ꯋꯦꯁ, ꯏꯝꯐꯥꯜ ꯏꯁ, ꯕꯤꯁꯅꯨꯄꯨꯔ, ꯊꯧꯕꯥꯜ, ꯀꯛꯆꯤꯡ, ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯥ ꯑꯁꯤꯒꯤ ꯇꯥꯔꯤꯛ 18ꯇ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯔꯐ꯭ꯌꯨ ꯊꯝꯂꯛꯈꯤꯕ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯅꯨꯃꯤꯠ 14ꯅꯤꯒꯤ ꯑꯣꯏꯅ ꯃꯊꯪ ꯊꯥꯒꯤ ꯇꯥꯔꯤꯛ 11 ꯐꯥꯎꯕ ꯁꯥꯡꯗꯣꯛꯂꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯥꯟꯅꯗꯒꯤ ꯀꯣꯝꯊꯣꯔꯛꯂꯤꯕ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯍꯦꯟꯕ ꯈꯔꯁꯨ ꯍꯥꯞꯆꯤꯜꯂꯦ ꯍꯥꯏꯔꯤ꯫ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯑꯦꯛ ꯏꯪ 2002ꯒꯤ ꯁꯦꯛꯁꯟ 10 ꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯔꯐ꯭ꯌꯨꯒꯤ ꯑꯊꯤꯡꯕ ꯁꯥꯡꯗꯣꯛꯍꯜꯂꯛꯂꯤꯕ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯂꯦꯝꯍꯧꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ 9 ꯁꯦꯅꯥꯄꯇꯤ, ꯀꯥꯡꯄꯣꯛꯄꯤ, ꯀꯥꯝꯖꯣꯡ, ꯇꯦꯡꯅꯧꯄꯜ, ꯆꯥꯟꯗꯦꯜ, ꯐꯦꯔꯖꯣꯜ, ꯅꯣꯅꯦ, ꯇꯃꯦꯡꯂꯣꯡ ꯑꯃꯁꯨꯡ ꯖꯤꯔꯤꯕꯥꯝꯒꯤ ꯑꯣꯏꯅꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗꯒꯤ ꯑꯃꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯊꯝꯂꯛꯂꯤꯕ ꯑꯊꯤꯡꯕꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯂꯩꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯣꯔꯗꯔ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯟꯅꯗꯒꯤ ꯀꯣꯝꯊꯣꯔꯛꯄꯁꯤꯡꯒꯤ ꯃꯊꯛꯇ ꯍꯥꯞꯆꯤꯜꯂꯛꯂꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯑꯣꯐꯤꯁ ꯄꯨꯝꯅꯃꯛ ꯃꯊꯪ ꯊꯥꯒꯤ ꯇꯥꯔꯤꯛ 1ꯗꯒꯤ ꯏ-ꯑꯣꯐꯤꯁꯀꯤ ꯐꯪꯁꯅꯤꯡ ꯍꯧꯔꯒꯅꯤ ꯑꯃꯁꯨꯡ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯐꯤꯖꯤꯀꯦꯜ ꯑꯦꯇꯦꯟꯗꯦꯟꯁꯅ ꯁꯨꯞꯅꯇꯒꯤ ꯆꯥꯗ 15 ꯈꯛꯇꯃꯛ ꯑꯣꯏꯒꯅꯤ꯫ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯂꯩꯉꯥꯛꯀꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐꯤꯁ ꯄꯨꯝꯅꯃꯛꯁꯨ ꯃꯊꯪ ꯊꯥꯒꯤ ꯇꯥꯔꯤꯛ 1ꯗꯒꯤ ꯃꯁꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯐꯤꯖꯤꯀꯦꯜ ꯑꯦꯇꯦꯟꯗꯦꯟꯁ ꯆꯥꯗ 15 ꯈꯛꯇꯃꯛ ꯑꯣꯏꯍꯟꯗꯨꯅ ꯊꯕꯛ ꯍꯧꯔꯒꯅꯤ꯫ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯑꯦꯔꯤꯌꯥꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯄꯣꯠ ꯄꯨꯕ, ꯄꯦꯇ꯭ꯔꯣꯜ ꯇꯦꯡꯀꯔ ꯑꯃꯗꯤ LPG ꯕꯨꯂꯦꯠꯅꯆꯤꯡꯕꯒꯤ ꯋꯥꯔꯛꯁꯣꯞꯁꯤꯡ ꯑꯌꯨꯛ ꯄꯨꯡ 9ꯗꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯐꯥꯎꯕ ꯀꯣꯚꯤꯗ-19ꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯆꯦꯛꯁꯤꯟꯅ ꯉꯥꯛꯂꯒ ꯍꯥꯡꯕ ꯌꯥꯔꯒꯅꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯔꯥꯏꯁ ꯃꯤꯜꯁꯤꯡꯁꯨ ꯍꯥꯡꯕ ꯌꯥꯔꯒꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯀꯥꯔꯐ꯭ꯌꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥ ꯑꯁꯤꯒꯤ ꯇꯥꯔꯤꯛ 30, ꯃꯊꯪ ꯊꯥꯒꯤ ꯇꯥꯔꯤꯛ 2, 5 ꯑꯃꯁꯨꯡ 9ꯗ ꯂꯣꯀꯦꯜꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯚꯤꯖꯤꯇꯦꯕꯜ ꯚꯦꯟꯗꯔꯁꯤꯡ ꯑꯌꯨꯛ ꯄꯨꯡ 8ꯇꯒꯤ ꯑꯌꯨꯛ ꯄꯨꯡ 10 ꯐꯥꯎꯕ ꯍꯥꯡꯕ ꯌꯥꯒꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯚꯤꯖꯤꯇꯦꯕꯜ ꯚꯦꯟꯗꯔꯁꯤꯡ ꯐꯦꯁ ꯃꯥꯛꯁ ꯎꯞꯄꯒ ꯂꯣꯏꯅꯅ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯌꯥꯝꯗ꯭ꯔꯕꯗ ꯐꯨꯠ 6 ꯂꯥꯞꯅꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯔꯤ꯫ ꯃꯃꯥꯡ ꯊꯥꯒꯤ ꯇꯥꯔꯤꯛ 14ꯗ ꯁꯦꯟꯇ꯭ꯔꯦꯜ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯑꯦꯖꯨꯀꯦꯁꯟ CBSEꯅ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯕ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯀꯦꯟꯁꯦꯜ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯕꯣꯔꯗ ꯑꯁꯤꯅ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯅꯕ ꯃꯇꯝ ꯂꯦꯞꯂꯝꯂꯒ ꯌꯩꯊꯣꯛꯇꯨꯅ ꯂꯩꯔꯛꯂꯤꯕ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯨ ꯀꯦꯟꯁꯦꯜ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯄꯤꯇꯤꯁꯟ ꯑꯃ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯊꯥ ꯑꯁꯤꯒꯤ ꯇꯥꯔꯤꯛ 31ꯗ ꯈꯟꯅꯒꯗꯧꯔꯤ꯫ ꯑꯦꯄꯦꯛꯁ ꯀꯣꯔꯠ ꯑꯁꯤꯒꯤ ꯖꯁꯇꯤꯁ A.M. ꯈꯟꯋꯤꯜꯀꯔ ꯑꯃꯁꯨꯡ ꯗꯤꯅꯦꯁ ꯃꯍꯦꯁ꯭ꯋꯔꯤ ꯑꯅꯤꯒꯤ ꯕꯦꯟꯆꯅ ꯄꯤꯇꯤꯁꯟ ꯑꯁꯤ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯀꯣꯄꯤꯁꯤꯡ ꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯔꯦꯁꯄꯣꯟꯗꯦꯟꯠꯁꯤꯡ ꯑꯣꯏꯔꯤꯕ
CBSE amasung Indian School Certificate Examination Council dasu yahonanaba instruction piki loinana ningthaukaba phawbagi maraktadi CBSE gi class 12 ki exam postpone tawriba asi natana atai ahongba amata laikhiroi hainasu khanghanki. Chief Minister gi COVID-19 Relief Fund ngarangsu Kangla Wood Product Langjingna lupa lakh ama Indian Oil Corporation gi oil tanker singi divers apunba lupna lupa lising kun Stan Motors ki provider Sinam Pritamna Pulse Oximeter Chatruk Septra Jone Suvel Tam amasung Pentoplazone injection lising amamam donate tawkhre haide. Chaliba kumja asigi February da Myanmar da lanmina ku tawduna laibak asigi lengaklon paisin khibagi mayokta pro democracy khongjangloi singna haurakhiba irang namthananaba military junta na paikhalakhiba akanba thabak singna maram oiraduna yumthangnariba India gi saruk ama oiriba Manipur da lanjelakhiba Myanmar citizen singi manungda COVID-19 ga mari leinana siba yaure hairaduna Makoi damak minung sigi thabak sing laukhatnaba United Nations High Commissioner for Refugees UNHCR na singbada paikhat pham thokpa thabak sing paikhat hanbiu haiduna Prime Minister da memorandum ama pisin khre haide. Memorandum asi kumja English ani 15 da linkhatlaga hojik fawbada leibak miyam gidamak critical issue sing laksinanabagi thabak thoram sing pangthorakliba Citizens Committee Manipur CCM gi maikaidagi internet ki khuthangda Prime Minister Narendra Modi da pisin khibani masigi mathakta ngarangsu post ki khuthangda memorandum asigi copy amamuk Prime Minister da pisin khi hairi Hanagi Chief Minister Radha Binod Koijam CCM na Myanmar dagi lanjelakba miyoi singi damak akhanana semkhiba humanitarian subcommittee HSC gi Chairman Amar Yumnam amasung CCM gi convener Bablu Loitongbamna punna khuyek piduna pisin khiba memorandum asina phongdok khiba wafam singi manungda hojik Manipur Mizoram sector gi marakta Myanmar ga lonariba Indo-Myanmar border asigi asangba kilometer 1939 ni haibaga loinana Myanmar gi pro democracy khongjangloi singi marakta laibak asigi lanmina chatharakhiba crackdown aduna maram oiraduna miyoi kaya laibak asigi ngamkhai landuna changsilakhibani Mizoram laingaki maikaidagidi makhoi state ta chensilakiba Myanmar citizen singbu ethno cultural gi oiba mari gi makhada shelter camp sing hangdoktuna chana thaknaba polam sing yauna pifam thokpa sing piri adum oinamak Manipur gi oinadi March ki tarik 13 ta thokkiba lengaki order amagi civil society organization singi Myanmar citizen sing asigi damak camp na singba hangdoktuna chana thaknaba polam sing pibada athingba thamki adubo March ki tarik 18 2018 da Home Department ki maikaidagi Thadora cherol amanadi March ki tarik 18 da thokhiba ahanbo order adu withdraw tawbaga loinana lanjel lakliba miyoi sing asida pibiyaba mateng pigani haikibani Haukiba March ki tarik ani English ani kunga mathoi gi nungtil pung 3 minute kulom tarakpada kawa huidrom laikai intervillage road ta CRPC gi section chamagani fumari gi athingba thugaiduna punkhiba miyam laksinana bahonabada police ki gari ani amang ata thon khiba thaudok ki matangda singjamai police na
ꯂꯧꯈꯠꯄ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯈꯤꯕ ꯅꯍꯥ ꯑꯃ ꯑꯇꯣꯞꯄ ꯀꯦꯁ ꯑꯍꯨꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯔꯃꯦꯟ ꯑꯦꯔꯦꯁ ꯇꯧꯈ꯭ꯔꯦ꯫ ꯅꯍꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯥꯎꯔꯦꯝ ꯖꯨꯄꯤꯇꯔ, ꯆꯍꯤ 18, ꯑꯄꯣꯛꯄ ꯑꯦꯟ ꯕꯤꯖꯦꯟ, ꯀꯛꯋꯥ ꯅꯥꯎꯔꯦꯝ ꯂꯩꯀꯥꯏꯅꯤ꯫ ꯃꯍꯥꯛꯄꯨ ꯉꯔꯥꯡ ꯆꯤꯞ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯈꯤꯕꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯅ ꯂꯧꯈꯠꯄ ꯑꯇꯣꯞꯄ ꯀꯦꯁ ꯑꯍꯨꯝꯗ ꯃꯊꯪ ꯐꯣꯔꯃꯦꯟ ꯑꯦꯔꯦꯁ ꯇꯧꯖꯒꯦ ꯍꯥꯏꯖꯔꯛꯄꯗ ꯀꯣꯔꯠꯅ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯥ ꯑꯁꯤꯒꯤ ꯇꯥꯔꯤꯛ 23ꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3ꯒꯤ ꯀꯦꯕꯜ ꯅꯦꯠꯋꯥꯔꯛꯁꯤꯡꯅ ꯁꯟꯗꯣꯛꯈꯤꯕ ꯄꯥꯎꯗ ꯃꯣꯏꯔꯥꯡ ꯏꯁꯀꯤ MLAꯒꯤ ꯑꯦꯀꯥꯎꯟꯇ ꯀꯣꯚꯤꯗ ꯃꯦꯅꯦꯖꯃꯦꯟꯠꯒꯤꯗꯃꯛ ꯄꯤꯔꯛꯈꯤꯕ ꯂꯨꯄꯥ ꯂꯥꯈ 50ꯒꯤ ꯁꯦꯟꯐꯝ ꯅꯤꯡꯊꯤꯖꯅ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯍꯥꯏꯕꯒ ꯂꯣꯏꯅꯅ AC ꯑꯁꯤꯒꯤ MLAꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯚꯦꯂꯞꯃꯦꯟꯠ ꯐꯟꯗ LADF ꯃꯤꯁ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯁꯟ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯕꯒꯤ ꯆꯥꯔꯖꯇ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈꯤꯕ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯐ꯭ꯔꯟꯠ MKPFꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯏꯔꯦꯟꯕꯝ ꯎꯠꯇꯝ ꯀꯨꯃꯥꯔ ꯏꯂꯩꯁ ꯇꯣꯝꯕ, ꯆꯍꯤ 94, ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ M. ꯄꯣꯔꯣꯃꯆꯥ, ꯃꯣꯏꯔꯥꯡ ꯀꯣꯂꯦꯖ ꯒꯦꯠ 1 ꯅꯝꯕꯔ 9ꯗ ꯂꯩꯕꯕꯨ ꯀꯣꯔꯠꯅ ꯕꯦꯜꯗ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯄꯣꯖꯤꯇꯤꯚ ꯀꯦꯁꯁꯤꯡ ꯌꯥꯎꯔꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯆꯍꯤ 15ꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯒꯤ ꯐꯃꯨꯡ 30 ꯂꯩꯒꯗꯕ ꯗꯦꯗꯤꯀꯦꯇꯦꯗ ꯀꯣꯚꯤꯗ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯔꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯖꯦꯅꯤꯝꯁꯇ KL-10ꯒꯤ ꯁ꯭ꯇꯣꯔꯦꯖ ꯀꯦꯄꯥꯁꯤꯇꯤ ꯂꯩꯕ ꯀ꯭ꯔꯥꯏꯑꯣꯖꯦꯅꯤꯛ ꯂꯤꯀ꯭ꯋꯤꯗ ꯃꯦꯗꯤꯀꯦꯜ ꯑꯣꯛꯁꯤꯖꯦꯟ ꯄ꯭ꯂꯥꯟꯠ ꯑꯃ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯑꯁꯨꯛ ꯇꯦꯟꯈ꯭ꯔꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯑꯁꯤꯒꯨꯝꯕ ꯀꯦꯄꯥꯁꯤꯇꯤ ꯂꯩꯔꯕ ꯑꯣꯛꯁꯤꯖꯦꯟ ꯄ꯭ꯂꯥꯟꯠꯁꯤꯡ ꯂꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯔꯤ ꯂꯩꯅꯕ ꯄꯨꯝꯅꯃꯛꯅ ꯑꯀꯟꯕ ꯊꯕꯛꯁꯤꯡ ꯈꯨꯠꯁꯝꯅꯅ ꯂꯧꯈꯠꯂꯛꯄꯗꯒꯤ ꯉꯝꯂꯤꯕꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯊꯕꯛ ꯑꯣꯏꯅ ꯎꯠꯂꯦ꯫ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯁꯨ PSA ꯑꯣꯛꯁꯤꯖꯦꯟ ꯄ꯭ꯂꯥꯟꯠ ꯊꯕꯛ ꯍꯧꯔꯦ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯊꯧꯕꯥꯜꯗꯁꯨ ꯆꯞ ꯃꯥꯟꯅꯕ ꯄ꯭ꯂꯥꯟꯠ ꯁꯪꯒꯥꯔꯒꯅꯤ꯫ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯌꯥꯝꯕꯗꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯛꯁꯤꯖꯦꯟ ꯄ꯭ꯂꯥꯟꯠ ꯂꯩꯔꯒꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜꯗꯁꯨ 20 KLꯒꯤ ꯀꯦꯄꯥꯁꯤꯇꯤ ꯂꯩꯕ ꯀ꯭ꯔꯥꯏꯑꯣꯖꯦꯅꯤꯛ LMO ꯄ꯭ꯂꯥꯟꯠ ꯑꯃꯁꯨ ꯑꯊꯨꯕꯗ ꯊꯝꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯉꯔꯥꯡꯒꯤ ꯊꯧꯔꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯑꯉꯝꯕ ꯃꯃꯜꯗ ꯂꯩꯕ ꯐꯪꯅꯅꯕꯒꯤꯗꯃꯛ ꯖꯦꯅꯔꯤꯛ ꯃꯦꯗꯤꯁꯤꯟꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯔꯕ ꯍꯤꯗꯥꯛ 300 ꯑꯃꯁꯨꯡ ꯁꯔꯖꯤꯀꯦꯜ ꯄ꯭ꯔꯗꯛ 153ꯒꯤꯗꯃꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯖꯟ ꯑꯧꯁꯥꯙꯤ ꯀꯦꯟꯗ꯭ꯔ ꯑꯃꯁꯨ ꯍꯥꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯆꯥꯟꯗꯦꯜ ꯑꯃꯁꯨꯡ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯐꯤꯚꯝꯁꯤꯡ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡꯗ ꯀꯣꯚꯤꯗ-19ꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝꯁꯤꯡ ꯑꯃꯁꯨꯡ ꯃꯁꯤꯕꯨ ꯁꯟꯗꯣꯔꯛꯍꯟꯗꯅꯕꯒꯤꯗꯃꯛ ꯂꯧꯈꯠꯄ ꯑꯊꯤꯡꯕꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯈꯟꯅꯈꯤ꯫ ꯃꯤꯐꯝ ꯑꯁꯤꯗ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔꯁꯤꯡꯅ ꯊꯝꯂꯛꯄ ꯔꯤꯄꯣꯔꯠꯁꯤꯡ ꯃꯍꯥꯛꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30 ꯇꯥꯔꯛꯄꯗ ꯃꯣꯔꯦꯗ ꯂꯩꯕ BJP ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯃꯣꯔꯆꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯝꯈꯣꯂꯦꯠ ꯈꯣꯡꯁꯥꯏꯒꯤ ꯃꯌꯨꯝꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯂꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯇꯥꯕꯒ ꯃꯣꯔꯦ ꯄꯨꯂꯤꯁ ꯑꯃꯗꯤ ꯀꯃꯥꯟꯗꯣꯒꯤ ꯇꯤꯝꯁꯤꯡꯅ ꯆꯪꯁꯤꯟꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯝꯗ ꯂꯪꯂꯥ-ꯂꯪꯖꯤꯟ ꯑꯃꯠꯇ ꯐꯪꯕ ꯉꯝꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯖꯝꯈꯣꯂꯦꯠ ꯈꯣꯡꯁꯥꯏ ꯃꯁꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯄꯗ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯠꯇꯒ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯇꯦ꯫ ꯄꯔꯁꯅꯦꯜ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯗꯤ ꯃꯁꯥꯗ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯌꯨꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯇꯧꯕꯤꯒꯅꯨ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯒꯠꯇꯨꯅ ꯑꯦꯛꯁꯟ ꯂꯧꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯃꯣꯔꯦ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯣꯔꯦ 1 ꯅꯝꯕꯔ 3 ꯒꯝꯅꯣꯡ ꯕꯦꯡꯛꯇ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ꯫
ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯁꯤꯕꯨ BJP ST ꯃꯣꯔꯆꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2016ꯇꯒꯤ ꯍꯧꯔꯛꯂꯒ ꯃꯊꯪꯒꯤ ꯀꯨꯝꯖꯥ ꯏꯪ 2022ꯒꯤ ꯖꯨꯟ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯅꯅꯕꯒꯤ ꯄꯥꯟꯗꯝ ꯊꯝꯗꯨꯅ ꯆꯠꯊꯔꯛꯂꯤꯕ ꯏꯝꯐꯥꯜꯗꯒꯤ ꯀꯥꯡꯆꯨꯞ ꯐꯥꯎꯔꯒ ꯇꯃꯦꯡꯂꯣꯡ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯥꯗ 24ꯗꯒꯤ ꯍꯦꯟꯅ ꯃꯆꯤ ꯂꯦꯡꯍꯟꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯅꯗꯤ ꯂꯝꯕꯤ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕꯒꯤ ꯊꯝꯈꯤꯕ ꯇꯥꯔꯒꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯕ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯂꯥꯛꯂꯦ꯫ ꯍꯧꯖꯤꯛ ꯂꯝꯕꯤ ꯑꯁꯤꯕꯨ ꯃꯥꯏꯄꯨꯅꯅ ꯁꯦꯝꯕꯒꯤ ꯊꯕꯛ ꯈꯨꯠꯄꯥꯏꯅꯔꯛꯂꯤꯕ ꯍꯤꯟꯗꯨꯁꯇꯥꯟ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯝꯄꯦꯅꯤ ꯂꯤꯃꯤꯇꯦꯗ HCCLꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯤꯡ ꯀꯛꯇꯨꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯅꯅꯕꯒꯤ ꯆꯠꯊꯔꯛꯂꯤꯕ ꯊꯕꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯥꯗ 24 ꯈꯛꯇꯃꯛ ꯂꯣꯏꯁꯤꯟꯕ ꯉꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯝꯕꯤ ꯑꯁꯤꯗ ꯂꯩꯒꯗꯕ ꯇꯉꯥꯏꯐꯗꯕ ꯊꯣꯡ ꯑꯃꯁꯨꯡ ꯀꯜꯕꯠꯅꯆꯤꯡꯕꯒꯤ ꯊꯕꯛꯁꯤꯡꯁꯨ ꯋꯥꯠꯂꯤ ꯍꯥꯏꯔꯤ꯫ ꯂꯝꯕꯤ ꯑꯁꯤꯒꯤꯗꯃꯛ ꯆꯤꯡ ꯀꯛꯄꯒꯤ ꯊꯕꯛ ꯆꯥꯗ 24 ꯈꯛꯇꯃꯛ ꯂꯣꯏꯁꯤꯟꯕ ꯉꯝꯂꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯝꯐꯥꯜꯗꯒꯤ ꯅꯥꯎꯔꯦꯝꯊꯣꯡ ꯐꯥꯎꯗꯨꯅ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡ ꯐꯥꯎꯕꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯀꯤꯂꯣꯃꯤꯇꯔ 18 ꯔꯣꯝ ꯁꯥꯡꯕ ꯂꯝꯕꯤꯒꯤ ꯁꯔꯨꯛ ꯑꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯨꯞꯅꯇꯒꯤ ꯀꯤꯂꯣꯃꯤꯇꯔ 11 ꯔꯣꯝꯗꯃꯛ ꯀꯣꯏꯂꯥꯁ ꯊꯥꯕ ꯉꯝꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯇꯝ ꯁꯥꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯌꯦꯠ ꯑꯄꯟ ꯑꯃꯠꯇ ꯄꯤꯗꯅ ꯅꯤꯡꯇꯝꯅ ꯒꯥꯔꯤ ꯆꯠꯇꯨꯅ ꯂꯥꯛꯂꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 38 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯗ ꯍꯧꯈꯤꯕ ꯊꯥ ꯈꯔ ꯑꯁꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯅ ꯍꯥꯏꯋꯦ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯒꯥꯔꯤꯁꯤꯡꯗꯒꯤ ꯁꯦꯜ ꯈꯥꯏꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯅ ꯒꯥꯔꯤ ꯊꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ꯫ ꯂꯝꯕꯤ ꯑꯁꯤꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯂꯤꯕ ꯗ꯭ꯔꯥꯏꯚꯔ ꯈꯔꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤꯗ ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯤꯕ ꯄꯣꯠ ꯄꯨꯕ ꯒꯥꯔꯤꯁꯤꯡꯗꯒꯤ ꯅꯝꯗꯨꯅ ꯁꯦꯜ ꯈꯥꯏꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛꯁꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤꯒꯤ ꯑꯣꯏꯅꯥꯝꯂꯣꯡ ꯅꯨꯡꯀꯥꯎ ꯑꯃꯗꯤ ꯅꯨꯡꯕꯥ ꯕꯖꯥꯔ ꯃꯅꯥꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯖꯤꯔꯤꯕꯥꯝꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯄꯣꯠ ꯄꯨꯗꯨꯅ ꯂꯥꯛꯄ ꯇ꯭ꯔꯛꯁꯤꯡꯗꯒꯤ ꯅꯝ ꯍꯥꯗꯨꯅ ꯁꯦꯜ ꯂꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯑꯣꯏꯅꯥꯝꯂꯣꯡꯒꯤ ꯑꯃꯗꯤ ꯅꯨꯡꯀꯥꯎꯗ ꯄꯣꯠ ꯊꯟꯅ ꯄꯨꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤꯁꯤꯡꯗꯒꯤ ꯂꯨꯄꯥ 1,000 ꯅꯝꯗꯨꯅ ꯂꯧꯔꯤ꯫ ꯑꯗꯨꯒ ꯖꯤꯔꯤꯕꯥꯝꯂꯣꯝꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯄꯗ ꯅꯨꯡꯕꯥ ꯕꯖꯥꯔ ꯌꯧꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕ ꯃꯐꯝ ꯑꯃꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞ ꯑꯃꯒꯤ ꯃꯤꯡꯗ ꯒꯣꯗꯥꯎꯟ ꯇꯦꯛꯁꯅꯤ ꯍꯥꯏꯗꯨꯅ ꯂꯨꯄꯥ 2,000 ꯒꯥꯔꯤ ꯑꯃꯃꯝꯗꯒꯤ ꯂꯧꯏ ꯍꯥꯏꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯅꯕ ꯑꯆꯧꯕ ꯁꯦꯟꯐꯝ ꯊꯥꯗꯗꯨꯅ ꯄꯥꯝꯕꯤꯁꯤꯡ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯇꯨꯅ ꯃꯍꯩ ꯄꯥꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠ ꯂꯥꯛꯁꯤꯟꯅꯅꯕ ꯀꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈꯤꯕꯗꯒꯤ ꯌꯣꯟꯐꯝ ꯂꯩꯇꯕꯗꯒꯤ ꯑꯔꯦꯝꯕꯗ ꯎꯆꯦꯛ ꯑꯃꯗꯤ ꯎꯆꯤꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯐꯥꯔꯝ ꯇꯧꯔꯤꯕ ꯂꯧꯃꯤꯁꯤꯡꯗ ꯅꯤꯡꯍꯟꯅꯕ ꯄꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯅ ꯆꯥꯅꯔꯤꯕ ꯑꯃꯗꯤ ꯑꯀꯦ ꯑꯃꯧꯒꯤ ꯊꯧꯔꯝꯁꯤꯡꯗ ꯂꯩꯇꯦꯡꯒꯤ ꯍꯩ ꯔꯥ ꯑꯃ ꯁꯤꯖꯤꯟꯅꯔꯛꯂꯤꯕ ꯍꯩ ꯃꯈꯜꯁꯤꯡ ꯂꯝꯗꯝ ꯑꯁꯤꯗꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯊꯣꯛꯂꯛꯇꯨꯅ ꯉꯁꯤꯗꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯍꯩ ꯃꯈꯜꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤꯁꯨ ꯄꯨꯊꯣꯛꯄ ꯉꯝꯂꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯀꯣꯚꯤꯗ-19ꯒꯤ ꯑꯍꯥꯟꯕ ꯋꯦꯕꯀꯤ ꯃꯇꯨꯡꯗ ꯑꯅꯤꯁꯨꯕ ꯋꯦꯕ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯔꯛꯄ ꯊꯤꯡꯅꯅꯕ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯩꯊꯦꯜꯅꯆꯤꯡꯕ ꯊꯤꯡꯕꯗ ꯅꯠꯇꯅ ꯀꯔꯐ꯭ꯌꯨ ꯀꯣꯟꯇꯦꯟꯃꯦꯟꯠ ꯖꯣꯟ ꯂꯥꯎꯊꯣꯛꯈꯤꯕ ꯑꯁꯤꯅ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯐꯥꯔꯝ ꯇꯧꯔꯤꯕꯁꯤꯡꯗꯁꯨ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯦ꯫ ꯍꯩꯃꯨꯟ ꯐꯥꯔꯕ ꯃꯍꯩꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄ ꯑꯃꯗꯤ ꯌꯣꯟꯐꯝꯗꯤ ꯂꯩꯇꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯆꯦꯛꯁꯤꯡꯅ ꯆꯥꯊꯣꯛꯄ ꯑꯃꯗꯤ ꯎꯆꯤꯁꯤꯡꯒꯤ ꯆꯥꯛꯇꯥꯐꯝ ꯑꯣꯏꯗꯨꯅ ꯂꯩꯕꯗꯒꯤ ꯐꯥꯔꯝ ꯇꯧꯔꯤꯕꯁꯤꯡꯗ ꯅꯤꯡꯕ ꯀꯥꯏꯔꯦ꯫
ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯐꯥꯔꯝ ꯇꯧꯔꯤꯕꯁꯤꯡꯗ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯤꯁꯨꯕ ꯋꯦꯕ ꯑꯁꯤꯅ ꯄꯤꯔꯤꯕ ꯁꯩꯊꯦꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯣꯡꯃꯟ ꯖꯣꯟ 3ꯗ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯐꯥꯔꯝ ꯇꯧꯔꯤꯕ ꯁꯝꯕꯥꯟ ꯗꯨꯔꯥꯝ ꯁꯨꯖꯤꯠꯀ ꯑꯈꯟꯅꯅ ꯎꯅꯕ ꯑꯃꯗ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯑꯁꯤ ꯍꯥꯟꯅꯗꯤ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯅꯠꯇꯅ ꯆꯥꯕ ꯐꯪꯅꯔꯝꯗꯦ, ꯑꯗꯨꯕꯨ ꯍꯩ ꯃꯈꯜ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯅ ꯑꯗꯨꯃꯛ ꯌꯥꯝꯅ ꯂꯦꯝꯅ ꯆꯥꯅꯕ ꯍꯩ ꯃꯈꯜ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯥꯌꯣꯟ ꯑꯁꯤ ꯌꯦꯡꯂꯒ ꯂꯝꯗꯝ ꯑꯁꯤꯗ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯧꯎ ꯁꯪꯉꯝ ꯑꯅꯤꯔꯣꯝꯗ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯊꯥꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2020 ꯑꯃꯗꯤ 2019ꯗ ꯂꯩꯈꯤꯗꯕ ꯄꯥꯎꯃꯤꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯨꯄꯥ ꯂꯥꯈ 5ꯒꯤ ꯃꯇꯦꯡ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟꯗ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗꯕ ꯄꯥꯎꯃꯤꯁꯤꯡꯒꯤ ꯏꯃꯨꯡꯗ ꯖꯔꯅꯦꯂꯤꯁꯠ ꯋꯦꯜꯐꯤꯌꯔ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯃꯇꯦꯡ ꯄꯤꯅꯅꯕꯒꯤꯗꯃꯛ ꯑꯈꯟꯅꯕ ꯗ꯭ꯔꯥꯏꯕ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗꯕ ꯄꯥꯎꯃꯤꯁꯤꯡꯒꯤ ꯏꯃꯨꯡꯗ ꯑꯈꯟꯅꯕ ꯃꯇꯦꯡ ꯄꯤꯅꯅꯕ ꯋꯥꯐꯝ ꯑꯁꯤ MIVꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ SH ꯑꯃꯤꯠ ꯈꯥꯔꯦꯅ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯐꯥꯏꯅꯥꯟꯁꯤꯑꯦꯜ ꯏꯌꯔ 2020-2021ꯒꯤ ꯃꯅꯨꯡꯗꯁꯨ ꯄꯥꯎꯃꯤ 94ꯒꯤ ꯏꯃꯨꯡꯗ ꯃꯇꯦꯡ ꯑꯁꯤ ꯄꯤꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯁꯤ ꯊꯥꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯇꯦꯡ ꯄꯤꯈꯤꯕ ꯄꯨꯟꯅ 68 ꯁꯨꯈ꯭ꯔꯦ꯫ ꯖꯔꯅꯦꯂꯤꯁꯠ ꯋꯦꯜꯐꯤꯌꯔ ꯁ꯭ꯀꯤꯝꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯐꯝ ꯑꯁꯤ ꯆꯌꯣꯜꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯤꯕ ꯉꯝꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯛꯆꯤꯡ ꯔꯦꯟꯖ ꯑꯣꯐꯤꯁ ꯑꯃꯗꯤ ꯄꯂꯦꯟ ꯕꯤꯠ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯉꯔꯥꯡ ꯆꯠꯊꯈꯤꯕ ꯗ꯭ꯔꯥꯏꯕꯇ ꯀꯛꯆꯤꯡ ꯃꯅꯤꯡ ꯇꯦꯖꯄꯨꯔ ꯂꯧꯀꯣꯟꯗꯒꯤ ꯎꯆꯦꯛ ꯐꯥꯅꯅꯕ ꯊꯥꯛꯂꯝꯕ ꯂꯥꯡ 2 ꯈꯣꯝꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯄꯂꯦꯟ ꯕꯤꯠ ꯑꯣꯐꯤꯁꯀꯤ BO ꯁꯂꯥꯎꯗꯤꯟꯅ ꯂꯨꯆꯤꯡꯗꯨꯅ ꯆꯠꯊꯈꯤꯕ ꯗ꯭ꯔꯥꯏꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯦꯟꯖ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯥꯔ ꯀꯛꯆꯤꯡ N ꯃꯨꯅꯥꯜ ꯃꯩꯇꯩꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ꯫ ꯍꯧꯖꯤꯛ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠꯀꯤ ꯑꯅꯤꯁꯨꯕ ꯋꯦꯕꯇꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯀꯥꯔꯐ꯭ꯌꯨꯅꯆꯤꯡꯕ ꯑꯊꯤꯡꯕ ꯀꯌꯥ ꯊꯝꯗꯨꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯝꯍꯦꯟ ꯇꯨꯝꯍꯦꯟꯕꯁꯤꯡꯅ ꯎꯆꯦꯛ ꯂꯥꯡ ꯊꯥꯛꯂꯝꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛꯁꯤꯡ ꯐꯥꯕ ꯅꯠꯇ꯭ꯔꯒ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯋꯥꯏꯜꯗꯂꯥꯏꯐ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛꯇ 1972ꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ 3 ꯖꯦꯜꯗ ꯊꯝꯕ ꯅꯠꯇ꯭ꯔꯒ ꯂꯨꯄꯥ 15,000 ꯐꯥꯏꯟ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯑꯅꯤꯃꯛ ꯗꯟꯗꯤ ꯑꯣꯏꯅ ꯐꯪꯕ ꯌꯥꯏ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯣ ꯂꯩ ꯍꯥꯏꯕ ꯀꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯉꯥꯛ ꯁꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅꯗꯤ ꯐꯣꯔꯦꯁꯠ ꯁ꯭ꯇꯥꯐ ꯈꯛꯇꯅ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯊꯝꯈꯤ꯫ ꯗꯤꯐꯦꯟꯁ ꯔꯤꯁꯔꯆ ꯑꯦꯟꯗ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ DRDLꯒꯤ ꯕ꯭ꯔꯥꯟꯆ ꯔꯦꯒꯨꯂꯦꯇꯔꯤ ꯑꯃ ꯑꯣꯏꯔꯤꯕ ꯗꯣꯛꯇꯔ ꯔꯦꯗꯤꯅ ꯄꯨꯊꯣꯛꯄ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯥꯕꯁꯤꯡꯅ ꯁꯤꯖꯤꯟꯅꯒꯗꯕ 2-ꯗꯤꯑꯣꯛꯁꯤ-ꯗꯤ-ꯒ꯭ꯂꯨꯀꯣꯖ 2-DG ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯄꯦꯀꯦꯠ ꯑꯃꯗ ꯂꯨꯄꯥ 950ꯗ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯀꯣꯚꯤꯗ-19ꯅ ꯅꯥꯔꯕ ꯑꯅꯥꯕꯁꯤꯡꯅ ꯁꯤꯖꯤꯟꯅꯒꯗꯕ ꯑꯣꯛꯁꯤꯍꯥꯏꯗ ꯇꯥꯡꯕꯒꯤ ꯆꯥꯡ ꯍꯟꯊꯍꯟꯕꯗ ꯅꯠꯇꯅ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯛꯄꯒꯤ ꯆꯥꯡꯁꯨ ꯊꯨꯏ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔ ꯔꯦꯗꯤ ꯀꯝꯄꯦꯅꯤꯒꯤ 2-ꯗꯤꯑꯣꯛꯁꯤ-ꯗꯤ-ꯒ꯭ꯂꯨꯀꯣꯖ 2-DG ꯑꯁꯤ ꯄꯦꯀꯦꯠ ꯑꯃꯗ ꯂꯨꯄꯥ 950ꯗ ꯂꯦꯞꯈꯤꯕ ꯇꯥꯔꯕꯁꯨ ꯒꯣꯚꯔꯟꯃꯦꯟꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗꯗꯤ ꯗꯤꯁꯀꯥꯎꯟꯠ ꯇꯧꯕ ꯃꯃꯜꯗ ꯐꯪꯍꯟꯒꯅꯤ꯫ ꯉꯔꯥꯡ ꯑꯣꯟꯂꯥꯏꯟ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ OPD ꯄꯣꯔꯇꯦꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯔꯚꯤꯁꯦꯁ ꯏ-ꯍꯦꯜꯊ ꯑꯦꯁꯤꯁꯇꯦꯟꯁ ꯑꯦꯟꯗ ꯇꯦꯂꯤ ꯀꯟꯁꯜꯇꯦꯁꯟ SEHAT ꯂꯣꯟꯆ ꯇꯧꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯌꯨꯅꯤꯌꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ ꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯗꯣꯛꯇꯔ ꯔꯦꯗꯤ ꯀꯝꯄꯦꯅꯤꯗꯒꯤ
DG Pack 10,000 ꯂꯧꯁꯤꯜꯂꯦ ꯑꯊꯨꯕ ꯃꯇꯝꯗ ꯀꯩꯊꯦꯜꯗ ꯐꯪꯍꯜꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ Defense Research and Development Organization DRDO branchki regulatory oriba Dr. Reddy company-na puthokpa COVID-19 gi hidak asi state kayadagi demand lakle hariba hidak makhal asi COVID na naraba miyoy singna sisinaba matamda thuna yangna phagatpa ngami center na package 10,000 laurakpa asida state singdasu piraknaba apamba phongdoknarakle haina minister na haikhi। DRDO gi chairperson Dr. G Satish Reddy gi maikaidagi to DG gi ahanba phase AIIM is Armed Forces Hospital sing DRDO gi hospital sing amadi darkar oiba mafam singda phangangani loinana lemhoriba leibak asigi hospital singdasu June gi aroiba sayol phawbagi manungda phanghanaba honagani haina phongdorakhi। Paumi Welfare Foundation PWF na haukiba megi tari kungatare ta phamkiba Board of Trustee gi mifamda hauji oiriba phiba masida COVID na sohalaba paumi singda mateng pangnana bagidamak Manipur Working Journalists Union Amju gi COVID Relief Funda lupa lakh ama katnanaba warep laukhre। PWF ki Secretary Sanju Basaspati Mayumna thadorok paserol amada hai haukiba megi tari kungatare ta Zoom application da famkiba mifam amada amjugi COVID relief funda lupa lakh ama mateng pangnaba warep laukibani haiba senfam asi amjugi bank account da transfer tawgadabani loinana mifam asina paumisingi welfare scheme medical financial assistance ki damak phase 2 gi beneficiary mangada lupa lakh ama lising humbudraga manga pinana basu ayaba piki hairi। Manipur State Legal Services Authority na Manipur lenga ki Social Welfare Department ga puna khusam naduna ngarang observation home da laiba angang singa mental health and psychology support amidst the second wave of COVID-19 pandemic haiba thim da nomagi oiba interaction program ama pangthokre। All Manipur Veterinary and Animal Husbandry Field Assistant Employees Union gi Publicity Secretary says Ashok Kumar na ngarang thadorokpa cherol amada union asigi maikaidagi tanduna lakliba demand sing June gi tarik ama fawgi manungda mari leinaba authority na thabakta onthoraktrapati June gi tarik 8 ningthokaba numitagi veterinary hospital dispensary sing yauna livestock farm sing Pumthing Thingzinbagi Khongjang na singba Chathananabagi Achetpa Warep Union Asina Laure Hairi। All India Freedom Fighters Singi Manungda ama oikiba Sorok Haibam Churachan Maitegi Chahi Chamga Sumna Ahum Churokpa Mapok Kumongi Thauram Mahaki Machanupa Dr. S. Ibomcha amasung imung manung na sinba chamba thauram amada haikat leikat tamduna pangthokre। Handak Manipur lengang na state based drug users singidamak special drug de-addiction and treatment camp hangdoktuna drug user kuntraga humdoi COVID-19 test tawduna makha taba treatment gidamak rehab center da sinakhibagidamak thagatpa phongdokli adubu handakta COVID positive oiraba drug user ama COVID center dagi senthoki haibasi laibok tibani haina
Manipuri Student Federation MSF ki Drug Affairs Secretary Oinam Premdas Khumana thadorokpa cherol amada hairi thawong asi matungda thoktanaba COVID positive oiraba drug user singisu COVID care cum drug treatment facility hangdoktuna COVID su layeng bibaga loinana drug thadokpa ngamnanaba didok talks amadi counseling facility su punna pihaningi Manipur da state based drug users kari maramgi leirakli state da drug sisinabasing asi kanana yangsinpham thokpage drug sing kanana yolibano pijaribano Imphal mayol gi lambi singda state based drug user yokhatlibasi kanana no athuba matamda lengangna thigatpiu lambi da drug sisinabasing yarek haliba asi maram chade makhoi sing asi ningthina thidok masa masagi mayumda laihanba amadi shelter home singda laihanba tangai phade chahi kayadagi drug user singi lamda thabak tawribasing asi drug user masing hengalakna bara natragana hantharakna bara haibasi hangdaba yadraba wafam ama oire Manipur da paktakna na umang kokthokuna popi paksana thalibasi kanana no haibasi khangdok minaba matam oire state based drug user sing asibu system amana control tawduna haurakliba naha singda drug siznabagi matau tamlaktanaba drug amadi alcohol gi kayatagi kalhaunaba aikoi punna thaudang lominagadabani state based drug user amadi not AOC da lakpa drug user khaktamak focus tawbasi Manipur government na pamliba haibadi COVID-19 sandoktanaba amadi drug user singi awaba hanthahanaba pandam adu mapung phaba ngamloi mafam khuding loijing loya da lairiba drug user singdasu midyang sanghaningi sidves drug user khaktana COVID-19 sandokpa natte leirak khulakta mobile oina drug ki polam sing leiba yonba tawriba singdagisu COVID-19 sandorokpagi achoba maram oiribani hauji oiriba pandemic ki luraba phibam asigi mathakta drug leiba yonba amadi siznabagi saitheng amu hana hablakpa haibasi khunai asida saitheng ama sauna pibani hairi experience leiraba retire IAS yaungna bureaucrat officer sing amadi retire health staff singna thokpiraktuna lengakna COVID-19 leina laichat thengnanaba paikhaliba thabak thauram singda mateng pangbiyu haina Nauria pakhang lakpa ACG ex-MLA RK Anana apel taurakli Kakching Assembly Constituency gi hana MLA oiramba yengkhom Surchandra gi lamjing makhada COVID Relief Committee haiba ama semduna COVID-19 positive oiduna lairaba imung singi imung manungda chana thangnaba enchang napi mana masingna singba tengbang polam sing pikre Lengaki mahailoisang anida lanai COVID Center hangbagi ayaba matau karamna piram libano haina MSF ki Kakching District Committee ki Publicity Secretary Okram Pujana thadorok paserol amada phongdorakli Manipuri Student Federation MSF na hauji malem gi miyam pumnamakna lanthengnariba COVID-19 asibu layengbada private hospital amadi government hospital singda akangnaba rate ama thambiduna haikibagi matung tarakpa oina megi tarik 23 ta Manipur lenga ki health department na hospital singda chatnagadaba rate sing miyam da khangan kibasu laikre MSF nasu helpline number sing piduna analayeng sathaba matamda sel hena lauramba thoklabadi pau phauraknaba miyam da khangan kibasu leire haiba kaya asi leina Kakching district ki manung sana leiriba wabagai Yangbi Girls High School amadi Kakching Kha Manipur College hariba mahailoisang ani asi dalanai hospital singna lanai oina COVID care center hanglambada natana miyam dagi lowning basel lowduna chalairamba asi MSF na taraina lowde center ani asi hamgi ayaba education department na pibara natragana matau karamna lenga ki mahailoisang anida matam kuina lanai oina chalaiduna leihalam libano hangliba
कोविड केयरसिंग असिदा लेंगांगना पीखिबा ऑर्डर थवोइदना लायेंगबा मतमदा लौनिंगबा रेट लौदुना मसागी कानाबा खक्की येंगलगा मियामगी करिसु खंदबा मवोंग कया तौबगी ममी तारी वबगाई वांगबी गर्ल्स हाई स्कूल दा कोविड केयर सेंटर ओइना सन हॉस्पिटल ना चलाइरिबासी नोमा खक्तंग अना लायेंग जथबदा सेल अदुकी मतिक वांगना लौबा मियाम पुमनमकना खंगनरे लोइनना लेंगाकी महिलोइसंग ओइरिबा खा मणिपुर कॉलेज काक्सिंगदसु इमा हॉस्पिटल ना चलाइदुना हांगलिबा कोविड केयर सेंटर असिना अना लायेंग जथबदा मियामना पुबा थांगबा ngamloidauba सेनफामसिंग लौरे हाइदुना MSF की हेल्पलाइन सिंगदा पाउ कया फौरकपगी मतुंग इना MSF ना कुपने यंगसिनखी असिगुम्बा लनाई हॉस्पिटल सिंगना मनिंग तौना चलाइरिबा कोविड केयर सेंटर सिंग असि लेंगाकी अथुबा मतमदा मिजेंग संगबिनबा MSF कक्सिंग डिस्ट्रिक्ट कमिटी की माइकेदगी मरी लेनबसिंगी पुकनिंग सिंगसिलकले कोविड-19 लेना लाइचत थेंगनबा वैक्सीनेशन की थबक हेन खोंजेल यांगसिलहनबा होनसे हाइना लोक सभा की MP डॉक्टर RK रंजनना फोंदोखरे मपान की ओइबा पाउ पिजरी एलोपैथीबु लाना उहननबा होनबगीदमक्ता योगा गुरु रामदेव की मायोक्ते एक्शन लौखनबा इंडियन मेडिकल एसोसिएशन IMA पुलिसदा कंप्लेन तौदुना तक्सिनख्रे UP की कैपिटल लखनऊ दा कोविड-19 की पेशेंट अमा सिखिबगा मरी लेनना डॉक्टर अमदा पेशेंट असिगी मियोसिंगना अटैक तौख्रे हाइदे नेशनल कैपिटल दा साथिरबा कोविड-19 पेंडेमिक की अनिसुबा वेब लाक्सिनबा ngamle haina क्लेम तौरदुना दिल्ली डिजास्टर मैनेजमेंट अथॉरिटी DDA MA ना लाक्लिबा निंगथौकाबा नुमितगी लॉकडाउन लौथोकपगी प्रोसेस हौनना पवारेप लौख्रे यामद्रबदा स्किल टेक्नीशियन चामा कोविड लायेंग द चंगबा एडवांस मेडिकल इक्विपमेंट सिजनबगी ट्रेनिंग पीबा थुना हौननबा वाराणसी एडमिनिस्ट्रेशन गवर्नमेंट अमसुंग प्राइवेट इंडस्ट्रियल ट्रेनिंग इंस्टीट्यूट ITI सिंगदा तक्सिनख्रे हाइदे कोविड नेगेटिव ओइबा ममा अमना पोकपा अंगांग अमा खुदकता टेस्ट तौबदा लेना असि पॉजिटिव ओइरमले मसाई सही कुनगा तरुक सुरबा ममा असि मेगी तारीख कुनगा मरीदा बनारस हिंदू यूनिवर्सिटी की SSL हॉस्पिटल दा एडमिट तौद्रिंगै की ममांग दा तौखिबा टेस्ट दा कोविड नेगेटिव ओइखी महाक मेगी तारीख कुनगा मंगा दा अंगांग नुपी अमा पोखिबनी हेक पोकपगा टेस्ट तौबदा अंगांग असि कोरोना वायरस पॉजिटिव ओइखी ममाना कोविड नेगेटिव ओइरगा पोकपदा ngaribा अंगांग असिना कोविड पॉजिटिव ओइबा असिदा इमुंगी मियोइसिंग अमसुंग डॉक्टर सिंह ngaknakhi हाइदे SSL हॉस्पिटल की मेडिकल सुपरिटेंडेंट KK गुप्ता की मतुंग इना मधु यामना तांगना थोकपा नत्रगा एबनॉर्मल ओइबा थौदोक नते RT-PCR टेस्ट की सेंसिटिविटी असि चादा 65 नुपी असिगी सैंपल अदु सेंसिटिविटी असिगी वांगमदा लेरंबा याई अदुना नुपी असिगी कोविड-19 टेस्ट अमु हना तौबा मथौ ताई अंगांग अमदी ममा अनिमक फिबम फना लेरी हाइदे हौकिबा मेगी तारीख 28 झारखंड यौरखिबा साइक्लोन यासना नोंग कना चुहनबदगी रांची की तामार एरियादा सही अहुमलोंगी ममांगदा रांची तुरेल मथक्ता साखिबा थोंग अमा तेखिबदगी
ꯊꯤꯖꯤꯟꯅꯅꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯗꯤꯃꯥꯟ ꯇꯧꯈ꯭ꯔꯦ꯫ कोविड पेशेंट 50 अमसुंग मखोइगी इमुंगी मियोइसिंगदा ऑक्सीजन सिलिंडरसिंग होम डिलीवरी तौगनी हाइजिंदुना नमथाक तौरंबा मियोइ अनि ग्रेटर नोएडादगी फारे हाइना दिल्ली पुलिसना फोंदोखरे। केरलागी कोविड टेस्ट पॉजिटिव रेट था असिगी अंगनबा सरुकता चादा 30 रोम ओइरंबदगी तमना तमना हंथरक्तुना इराय नुमिता चादा 13.3 हंथखरे हाइरे। गवर्नमेंट की रूल कया थुगाइबा अमसुंग कोविड-19 पेशेंट सिंगदा सेल हेना चार्ज तौबकीदमक एक्शन लौखलदुना तेलंगाना गवर्नमेंट प्राइवेट हॉस्पिटल मंगागी कोविड-19 लायंगबगी परमिशन रिवोक तौखरे। हौखिबा नुमित खरगी ममांगदा अवांग नोंपोक्तगी ओइगनी थाजबा चही नौरिबी नुपी अमा नुपा मरी अमदी नुपी अमना तमथिना ओत नैखिबगी वायरल ओइखिबा वीडियो असिदा चेनबसिंग बेंगलुरु पुलिसना फागतपा ngamkhre नाथोक्तुना चेनखिननबा होनबदा एक्यूज अनि मखोंगदा नोंमैना कापथतख्रे हाइदे। नेशनल इन्वायरमेंट इंजीनियरिंग रिसर्च इंस्टीट्यूट नीरीना खुंगंग अमसुंग ट्राइबल लमदमसिंगदा सिजिन्नबा यागदबा RT-PCR कोरोना वायरस टेस्ट की दमक स्वास कलेक्शन अमसुंग प्रोसेसिंग की अचंबा अमसुंग अथुबा मेथड अमा पुथोखरे हाइरे। कोविड-19 लॉकडाउन मनुंगदा ममा मपा लेखिद्रबा अंगांसिंग कन्ननबगीदमक सुप्रीम कोर्टना मखोइगी तंगाई फदबा मथौ ताबसिंग अदो स्टेट गवर्नमेंट सिंगना सोइदनमक यंगसिनगदबनी हाइख्रे। था असिगी तारीख 18 थौरी यान्दुना सिखिबा अनिरुद्धा चक्रबोर्ती मिसिगी मतांगदा थिजिन्ननबा अगरतलाता लैबा लोकेल कोर्ट अमना त्रिपुरा पुलिसदा खंगनख्रे। अहुमलक हना मिनिस्टर मेघालयागी टाइटल लौख्रबा ngakpigani मिस्टर टाइटल लौख्रबा पिनसांगाई लांगपेन कोविड-19 का मरी लेनबा कॉम्प्लिकेशन मरम ओइदुना लैखिद्रे। टेस्ट तौबदा साथीरबा लैना असिगी इन्फेक्शन लैरंबदगी हॉस्पिटल अमदा लायंगलखिबा मसागी सही 59 सुरबा स्टेट असिगी बॉडी बिल्डर असि सगोल सेनुमिता लैखिदबनी हाइरी। कोविड-19 पेंडेमिक की लुसिलक्लिबा फिवम निंगथिना मॉनिटर तौननबगीदमक्ता सेमखिबा एडवाइजरी पैनल दा स्टेट असिगी अहेनबा मसक नाइबा मियोइसिंग याहोननबा नागालैंड कांग्रेस ना स्टेट गवर्नमेंट ता तक्सिनख्रे। कोविड-19 नादुना हॉस्पिटल सिंगदा लायंगलिबा पेशेंट सिंगी स्टेट हेल्थ इंश्योरेंस बेनिफिट सिंग हेंगतहलगनी हाइना मेघालय गवर्नमेंट ना लाउथोरकले। असम अमसुंग नागालैंड ताइनबा ngamkhaiगी सरुकता लैरिबा चयेतनबासिंग असिगी मतांगदा यंगसिननबगीदमक असमगी स्पेशल DGPGP मफम अदुदा हकथेंगनना चतुना यंगसिनखिबगा लोइनना करिगुंबा लोगी वांगमदा असमगी लम खुपचिलमलबदी नागालैंडगी मथक्ता कंटेम केस अमा फाइल तौगनी हाइना फोंदोरकले। इराकता हौजिक लैरिबा गवर्नमेंट असिगी मायोक्ता तोंगान तोंगानबा डिमांड कया तौरदुना मसिंग यामलबा मियामना संगसनखिबा खोंजंगदा सिक्योरिटी फोर्स ना काहेनबा थबक थवोंगसिंग चथखिबा अदुबु US ना अकनबा मवोंगदा कंडेम तौरखिबगा लोइनना मियामना इंगना तपना चतखिबा खोंजंगदा सिक्योरिटी फोर्स सिंगना येखाइ थिनगाइबा पीखिबा अदु लाइबक थिबनी हाइख्रे। नाइजीरियागी खुलाई पाइबा ग्रुप बोको हरामगी लुसिंगबा अबू बकर सेकाउ सिरंबा यारे हाइना नाइजीरिया सिक्योरिटी फोर्स की थाजबा याबा रिपोर्ट अमना फोंदोरकली।
ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯕ ꯁꯤꯔꯤꯌꯥꯗ ꯃꯔꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯕꯥꯁꯔ ꯑꯜ ꯑꯁꯥꯗꯄꯨ ꯃꯤꯌꯥꯝꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯈꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯁꯤꯔꯤꯌꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯑꯔꯥꯟꯕ ꯊꯕꯛ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯈꯤꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯏ ꯍꯥꯏꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯍꯥꯟꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯌꯨꯑꯦꯁ ꯂꯨꯆꯤꯡꯕ ꯐꯣꯔꯦꯟ ꯇ꯭ꯔꯨꯞꯁꯤꯡ ꯂꯧꯊꯣꯛꯄ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯑꯦꯟꯚꯣꯏꯁꯤꯡ ꯂꯧꯏꯕꯗ ꯑꯀꯤꯕ ꯐꯥꯎꯅꯔꯦ ꯑꯃꯗꯤ ꯑꯐꯒꯥꯟꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯑꯣꯐꯤꯁ ꯑꯃꯗꯤ ꯕꯤꯖꯤꯅꯦꯁ ꯁꯦꯟꯇꯔꯁꯤꯡ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯜꯂꯕ ꯌꯥꯅ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯄꯤꯖꯔꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 23ꯗꯒꯤ ꯍꯧꯅꯅꯕ ꯁꯦꯝ ꯁꯥꯔꯤꯕ ꯇꯣꯀꯤꯌꯣ ꯑꯣꯂꯤꯝꯄꯤꯛ ꯒꯦꯝꯁꯀꯤ ꯃꯥꯡꯑꯣꯏꯅꯅ ꯖꯄꯥꯟ ꯂꯩꯉꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯃꯥꯡꯗ ꯊꯝꯈꯤꯕ ꯃꯐꯝ ꯈꯔꯒꯤ ꯀꯣꯚꯤꯗ-19 ꯏꯃꯔꯖꯦꯟꯁꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯊꯥ ꯑꯃꯒ ꯁꯥꯡꯗꯣꯛꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯅꯨꯄꯥꯒꯤ ꯐꯨꯠꯕꯣꯜ ꯇꯤꯝꯒꯤ ꯀꯣꯆ ꯑꯣꯏꯔꯤꯕ ꯀ꯭ꯔꯣꯁꯤꯌꯥ ꯃꯆꯥ ꯑꯥꯏꯒꯣꯔ ꯁ꯭ꯇꯤꯞꯃꯦꯛꯀꯤ ꯀꯣꯟꯇ꯭ꯔꯦꯛ ꯆꯍꯤ ꯑꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯐꯥꯎꯕ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯝꯖꯥ ꯏꯪ 2018ꯗꯒꯤ ꯍꯧꯗꯨꯅ ꯑꯦꯁꯤꯌꯥꯟ ꯐꯨꯠꯕꯣꯜ ꯀꯟꯐꯦꯗꯦꯔꯦꯁꯟꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ AFC ꯋꯤꯃꯦꯟꯁ ꯀ꯭ꯂꯕ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕ ꯀ꯭ꯂꯕꯁꯤꯡꯅ ꯀ꯭ꯂꯕ ꯂꯥꯏꯁꯦꯟꯁꯤꯡ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯃꯔꯤꯛ ꯆꯨꯝꯅ ꯂꯩꯒꯗꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯖꯨꯟꯒꯤ ꯇꯥꯔꯤꯛ 10ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯋꯥꯔꯛꯁꯣꯞ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯂꯕ ꯏꯁꯇꯔꯟ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯌꯟꯅ ꯃꯤꯑꯣꯏ ꯑꯃ ꯅꯣꯃꯤꯅꯦꯠ ꯇꯧꯔꯛꯅꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯐꯨꯠꯕꯣꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯕꯦꯗꯃꯤꯟꯇꯟ ꯃꯁꯥꯟꯅꯒꯤ ꯃꯥꯂꯦꯝꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯞ ꯑꯣꯏꯔꯤꯕ ꯕꯦꯗꯃꯤꯟꯇꯟ ꯋꯥꯔꯜꯗ ꯐꯦꯗꯦꯔꯦꯁꯟꯅ ꯃꯈꯥ ꯇꯥꯕ ꯑꯣꯂꯤꯝꯄꯤꯛ ꯒꯦꯝꯁ ꯀ꯭ꯋꯥꯂꯤꯐꯥꯏꯌꯤꯡ ꯇꯨꯔꯅꯥꯃꯦꯟꯠ ꯄꯥꯡꯊꯣꯛꯄꯗ ꯑꯊꯤꯡꯕ ꯊꯝꯂꯛꯄꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯁꯥꯟꯅꯔꯣꯏ ꯁꯥꯏꯅꯥ ꯅꯦꯍꯋꯥꯜ ꯑꯃꯁꯨꯡ ꯀꯤꯗꯝꯕꯤ ꯁ꯭ꯔꯤꯀꯥꯟꯠ ꯇꯣꯀꯤꯌꯣ ꯑꯣꯂꯤꯝꯄꯤꯛ ꯒꯦꯝꯁꯀꯤ ꯃꯪꯂꯥꯟ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ BCCI ꯕꯣꯔꯗ ꯑꯣꯐ ꯀꯟꯇ꯭ꯔꯣꯜ ꯐꯣꯔ ꯀ꯭ꯔꯤꯀꯦꯠ ꯏꯟ ꯏꯟꯗꯤꯌꯥꯒꯤ ꯉꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯖꯦꯅꯔꯦꯜ ꯃꯤꯇꯤꯡꯗ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯍꯧꯗ꯭ꯔꯕ ꯏꯟꯗꯤꯌꯟ ꯄ꯭ꯔꯤꯃꯤꯌꯔ ꯂꯤꯒ टी20 ꯀ꯭ꯔꯤꯀꯦꯠ ꯇꯣꯔꯅꯥꯃꯦꯟꯠ ꯑꯃꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯗꯣꯃꯦꯁꯇꯤꯛ ꯀ꯭ꯔꯤꯀꯦꯠꯀꯤ ꯁꯤꯖꯟ ꯑꯁꯤꯒꯤ ꯑꯀꯛꯅꯕ ꯃꯇꯝ ꯂꯦꯞꯊꯣꯛꯅꯅꯕ ꯈꯟꯅꯒꯗꯧꯔꯤ꯫ ꯖꯔꯃꯅꯤꯒꯤ ꯕꯨꯟꯗꯦꯁꯂꯤꯒꯥꯒꯤ ꯃꯔꯨꯑꯣꯏꯕ ꯀ꯭ꯂꯕ ꯑꯃ ꯑꯣꯏꯔꯤꯕ ꯔꯥꯁꯦꯟ ꯚꯣꯜꯁꯄꯣꯔꯠ ꯂꯩꯖꯤꯞꯀꯤ ꯁꯦꯟꯇꯔ ꯕꯦꯛ ꯏꯕ꯭ꯔꯥꯍꯤꯃꯥ ꯀꯣꯅꯦꯠ ꯏꯪꯂꯦꯟꯗꯒꯤ ꯐꯨꯠꯕꯣꯜ ꯀ꯭ꯂꯕ ꯂꯤꯚꯔꯄꯨꯜꯗ ꯁꯥꯟꯅꯅꯕ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯐ꯭ꯔꯦꯟꯁꯀꯤ ꯁꯤꯇꯤ ꯁ꯭ꯇꯥꯁꯕꯣꯛꯇ ꯆꯠꯊꯔꯤꯕ ꯁ꯭ꯇꯥꯁꯕꯣꯛ WTA ꯇꯦꯅꯤꯁ ꯇꯨꯔꯅꯥꯃꯦꯟꯠꯀꯤ ꯁꯤꯡꯒꯜꯁꯀꯤ ꯀꯥꯡꯂꯨꯞꯇ ꯔꯣꯃꯥꯅꯤꯌꯥꯒꯤ ꯁꯥꯟꯅꯔꯣꯏ ꯁꯣꯔꯣꯅꯥ ꯀ꯭ꯔꯥꯁꯇꯤ ꯑꯃꯁꯨꯡ ꯄꯣꯂꯦꯟꯗꯒꯤ ꯃꯦꯒꯗꯥ ꯂꯤꯅꯦꯠ ꯁꯦꯃꯤ-ꯐꯥꯏꯅꯦꯜꯗ ꯂꯝꯕꯥ ꯇꯧꯅꯔꯒꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯣꯏ ꯕ꯭ꯔꯥꯖꯤꯜ ꯃꯆꯥ ꯅꯦꯃꯥꯔꯅ ꯁ꯭ꯄꯣꯔꯠꯁ ꯑꯦꯁꯦꯁꯔꯤ ꯀꯝꯄꯦꯅꯤ ꯅꯥꯏꯀꯤꯒ ꯍꯥꯟꯅ ꯂꯩꯅꯈꯤꯕ ꯀꯣꯟꯇ꯭ꯔꯦꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯑꯔꯕ ꯏꯃꯤꯔꯦꯠꯁꯀꯤ ꯁꯤꯇꯤ ꯗꯨꯕꯥꯏꯗ ꯆꯠꯊꯔꯤꯕ ꯑꯦꯁꯤꯌꯥꯟ ꯕꯣꯛꯁꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞꯀꯤ ꯅꯨꯄꯥꯒꯤ ꯀꯤꯂꯣꯒ꯭ꯔꯥꯝ 52ꯒꯤ ꯀꯦꯇꯥꯒꯣꯔꯤꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯑꯃꯤꯠ ꯄꯪꯒꯜꯅ ꯐꯥꯏꯅꯦꯜꯗ ꯖꯣꯏꯔꯣꯕ ꯁꯥꯈꯣꯕꯤꯗꯤꯟꯒ ꯂꯝꯕꯥ ꯇꯧꯅꯒꯗꯧꯔꯤ꯫
amadi Nongada Boxing Academy gi sanaroi amadi Andro Boxing Academy gi coach oirambi Leisungbam Bijya Elias Usarani na manung matam sadana haukiba Megi tarik 13 laikidabada Boxing Academy Nongada gi member sing amadi sanaroi singna thamoi sokna awaba phongdorakle loisilakpada maruoiba paw amuka na pijari District Taret ki curfew June ki tarik 13 fauba sangdokle positive case chatret ka kunthani thoi thengnakhre mioi 12 laikhidre Class 12 ki exam cancel taunana bagi petition Supreme Court na khanaragani hairi Myanmar dagi lanjelak pasing COVID ka mari leinana siba yaure haiba wafam CCM na phongdorakle Moirangi MLA gi Loken Area Development Fund lana sizinare hairubagi police na fazin kiba MKPF ki mioi ko na velda thadokre Naha ama case ahumda foreman arrest tawkre hairi Naha numidang pung 10:30 tarakpada Moreda laiba BJP Scheduled Tribe Morcha gi Vice President Jamkholet Khongsai gi mayumda sakhangdabasingna nomaina kapsilamle Angang singi maraktasu positive case sing yaurakpagi sang hengalakpana maram oiraduna chahi 15 gi makhada laiba angang singi phamung marifu laigadaba dedicated COVID hospital ama athuba matamda leiragani haina Chief Minister gi maikaidagi phongdokre Imphal Tamenglong lambi mathang sahida loisinba ngamgadawribra haiba wahang hangnarakle Gari singdagi sel lawbada police su tumina laisile haiba wafam ama phongdorakle Laingaki mahai sangda Lanai Hospital singna COVID Care Center hangdoklamle haina MSF ki maikaidagi phongdokre Amadi yonpham leitabadagi strawberry farm tawribasing ninghanaba pokle Pausing asiga loinana huziki oinadi nungtigi phongliba pause singdagi lauthokjaba maruoiba pausing miyamda pijaba loisinjari tabiri basingbu amuka hana Pusparani laishromna khurumjari Lengsinbiro, lengsinbiro, lem namit lahingzari, mafamna, yaripok